2025 की नवेंबर था से लोशिलक्तुना दिसंबर असि नक्सिलक्पगा लोइनेरा लाकदोरिबा दिसंबर था से रशियन प्रेसिडेंट व्लादिमीर पुतिन युबे इंडिया खोंगचतकी ओइबा मतम असिसु नोंमुनोंमगी नक्सिलक्ली मसिगी मांगजौनना इंडिया की फॉरेन मिनिस्टर एस जयशंकर रशिया दा चतुना माकी काउंटर पार्ट ओइरिबा सर्जियो लेवरोव हाइरिबा मियोय असि उनरबा मतुंगदा रशिया अमसुंग इंडिया लेंगाकी ओइबा वाफम क्या अमा खनबा हौख्रे मसिगा लोइना लोइना चतकिबा खोंगसत असिदा हौजिक पांथोक्लिबा संघाई कोऑपरेशन ऑर्गेनाइजेशन की ओइबा समिट अदुदा सरुक यारबा मतुंगदा इंडिया की माइकेदी हौजिक एशिया की ओइना लेरिबा रीजन असिदा टेररिज्म की ओइबा थवोंग क्या अमा हेने हेने कनखलक्लिबा असigi matangda atopa country singbu target tawduna lairiba country khudingmakki maikeri ama joina terrorism gi oiba thawong sing asi thingnabagi damakta lepinnagadabani haibagi oiba wafam sing phungdokre nakal amoromda russia da chatkiba kongset aduga Vladimir Putin gi oiba india khongchetki mangjawnana russia gi side gi india gi oiba yamna chawba offer amakak pirakre एज शंकर की रशिया की खोंगचत व्लादिमीर पुतिन इंडिया लाक्ट्रिंग की मांगजौनना सानखिब वारी रशिया की माइकेदी की मालेम असगी ख्वाइदगी यामना एडवांस ओइबा फाइटर जेटसिंग की मनुंगदा अमा ओइरिबा Su-57 हाइरिबा फिफ्थ जनरेशन फाइटर एयरक्राफ्ट असिबु इंडिया की दमकता टेक्नोलॉजी ट्रांसफर फाउबा याउदुना पीगनी हाइबगी ओइबा अचौबा ऑफर अमकक पिरक्रे ngasi songnariba Russia amasung Ukraine yuba landfall masina maram oiduna Russian President Vladimir Putin asi mahaki oiba world tour asi masing yamna hantarabani mahakna thajaba amasung daknaba oiriba China amasung North Korea hairiba mafam asi nattana haukiba chahising asida atopa country amada chatpagi oiba record sing leite masigi makha tabada India hairiba country asida lakadoribani aduga halak laklamliba खोंगचर असी लोइख्रब मतुंगदा अथुब मतमदा अमुक्का हन्ना लाकपगी ओइबा प्लान अदुसु लेते मरम अदुना माके माइकेदिगी लाकलिंगे असिदा Su-57 इंडिया की ओइना मथौ तारिबा 5th जनरेशन फाइटर एयरक्राफ्ट की ओइबा दिल असी फाइनलाइज तौनबगी दमकता नाकल अनिमकी माइकेदिगी यामना कन होनरकदौरी मतांग असिदि थोरक्लिबा वाहंगदी इंडिया की माइकेदिगी रशियान ऑफर तौरक्लिबा Su-57 की ओइबा ऑफर असी एक्सेप्ट तौरगद्रा तौरोइद्रा हाइबगी ओइबा वाहंग असिनी ngasi yoina leiriba malem asida country casting asigi chathariba warfare sing asigi manungda fighter aircraft hairiba asigi oiba role asi adukimatik yamna chawri aduga stealth technology gi damakta khangnariba 5th generation gi oiba fighter aircraft asi ngasi mak ki oina malem asida country ahum gi maikei digi hena leite hairiba country sing adudi United States of America Russia amasung China hairiba country asini India hairiba country asigi maikei digi su military की ओइना चंगसिलक्लिबा लमजेन असिदा मॉडर्नाइजेशन की ओइबा प्रोसेस ता 5th जनरेशन की ओइबा फाइटर एयरक्राफ्ट असि यंगलक्पा यामना कुइरेबनी मसाना डेवलप तौसगद्रा नत्रगना अतोपदा लेगद्रा हाइबकी ओइबा वांग असिदा अदम खरदुना लाक्लिबनी अदुबु हौकिबा मतम खरा असिदा होंगलक्लिबा पॉलिटिक्स असिना मरम ओइदुना इंडिया की माइकेरिगी 5th जनरेशन फाइटर एयरक्राफ्ट असि अतोप कंट्री अमदगी लेनबगी दमकता ऑफिशियल इशम सादुना लेख्रे मसिगुमलबा खोंगथांग असि लाकपगी ओइबा यामना चावबा मरु ओइबा मरब अमा हाइबा तारगदी इंडिया हाइरिबा कंट्री असिगा यमथंगनरिबा वेस्टर्न थंगबा सरुकता लेबा इंडिया की यामना चावबा राइवल अमसु ओइरिबा पाकिस्तान हाइरिबा कंट्री असि चाइना की यानखिबा दिल अमगी मतुंगिना अचुबा मतमदा पाकिस्तान हाइरिबा कंट्री असि सु मालेम असिगी ओइना मरी सुबा 5th जनरेशन फाइटर एयरक्राफ्ट लेबा कंट्री अमा ओइगदौरी लाकदोरिबा मतम असिदा पाकिस्तान हाइरिबा कंट्री असि चाइना ना साबा 5th जनरेशन फाइटर एयरक्राफ्ट असि लेखिबा तारगदी इंडिया दगी फाइटर एयरक्राफ्ट की लमजेन असिदा मांगजिन थादुना चटखिगदौरिबनी हाइरिबा मरमसिंग असि येंगदुना हौजिक इंडिया लेंगा की माइकेइदगी अतोप फॉरेन कंट्री सिंगदगी शारकपा 5th जनरेशन फाइटर एयरक्राफ्ट सिंग एक्वायर तौनबगी दमकता प्रोसेस तंगसिंदुना लेरे मसिगी दमकता इंडिया की माइकेइदगी येंगलिबा फाइटर जेट सिंग असिदा यानानबदा यूएस ना साब F-35 की ओइबा फाइटर जेट अदुगा रशिया ना साब Su-57 हाइरिबा 5th जनरेशन की ओइबा फाइटर जेट अनिसिगी मनुंगदा अमा खन्नबगी दमकता यामना कन होनरिबनी इंडिया की ओइना अचुबा मतमदा 5th जनरेशन की ओइबा फाइटर एयरक्राफ्ट मथौ तारकपा मदु लेनबगी दमकता होनरकपा खोंगथांग असि उरकपा मतमदा USA अमसुंग रशिया हाइरिबा कंट्री इनिसिगी माइकेइगी मखोई ओइना लेरिबा फाइटर जेटसिंग असिबु योनसिनबगी दमकता यामना कन होनदुना लाक्ली USA की माइकेइगी सु इंडिया की ओइबा डिफेंस पेक्टगी हौरगा मखल मखा क्या की ओइबा मिलिटरी कॉर्पोरेशन चिंगबा खोंगथांग क्या अमा लेपा लेतना पाइखतुना इंडिया दा F-35 असि लेहनब होनरी अदुगा मतम कुइनदगी टाइम ट्रस्टेड पार्टनर नि हाइरिबा इंडिया की यामना चानाजबा डिफेंस की ओइबा हिरम असिदा अदुमक इंपोर्ट तौदुना लाक्लिबा रशिया हाइरिबा कंट्री असिगी माइकेइदगी Su-57 असि इंडिया दा लेहनबगी दमक होनरी US अमसुंग रशिया की माइकेइदगी इंडिया दा फाइटर जेट सिंग लेहनबगी दमकता होनरकलिबा पिरकलिबा ऑफर सिंग असिगी मनुंगदा इंडिया हाइरिबा कंट्री असिगी माइकेइदगी टेक्नोलॉजी ट्रांसफर तौबगी ओइबा वाफम असि
ꯃꯇꯝ ꯈꯨꯗꯤꯡꯃꯛꯇ ꯀꯔꯤꯒꯨꯝꯕ ꯗꯤꯐꯦꯟꯁꯀꯤ ꯑꯣꯏꯕ ꯄ꯭ꯔꯗꯛ ꯑꯃ ꯂꯩꯕ ꯃꯇꯝꯗ ꯏꯟꯗꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯗꯨꯃꯛ ꯐꯪꯍꯧꯅꯕꯒꯤꯗꯃꯛ ꯍꯣꯠꯅꯗꯨꯅ ꯂꯥꯛꯂꯤ꯫ ꯃꯁꯤꯒꯤ ꯑꯣꯏꯕ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ ꯆꯥꯎꯕ ꯃꯔꯨꯑꯣꯏꯕ ꯃꯔꯝ ꯑꯁꯤ ꯏꯟꯗꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯁꯨ ꯃꯥꯂꯦꯝ ꯑꯁꯤꯒꯤ ꯑꯣꯏꯅ ꯃꯤꯂꯤꯇꯔꯤꯒꯤ ꯑꯣꯏꯕ ꯂꯝꯖꯦꯟ ꯑꯁꯤꯗ ꯈꯨꯃꯥꯡ ꯌꯥꯎꯅ ꯆꯦꯟꯁꯤꯜꯂꯛꯂꯤꯕ ꯑꯃꯁꯨꯡ ꯃꯄꯥꯡꯒꯜ ꯀꯜꯂꯛꯂꯤꯕ ꯑꯇꯣꯞꯄ ꯀꯟꯇ꯭ꯔꯤꯁꯤꯡꯗꯁꯨ ꯃꯤꯂꯤꯇꯔꯤ ꯑꯦꯛꯁꯄꯣꯔꯠꯁꯤꯡ ꯇꯧꯕ ꯍꯧꯔꯛꯂꯕ ꯀꯟꯇ꯭ꯔꯤ ꯑꯃꯈꯛꯅꯤ꯫ ꯃꯔꯝ ꯑꯣꯏꯗꯨꯅ ꯂꯥꯛꯀꯗꯧꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯃꯁꯤꯒꯨꯝꯂꯕ ꯑꯦꯗꯚꯥꯟꯁ ꯑꯣꯏꯔꯕ ꯇꯦꯛꯅꯣꯂꯣꯖꯤꯁꯤꯡ ꯑꯁꯤꯕꯨ ꯃꯈꯣꯏꯅ ꯈꯪꯍꯧꯕ, ꯃꯁꯤꯒꯤ ꯑꯣꯏꯕ ꯅꯣꯂꯦꯖꯁꯤꯡ ꯂꯩꯍꯧꯕ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯃꯊꯧ ꯇꯥꯏ꯫ ꯑꯗꯨꯒ ꯃꯁꯤ ꯅꯠꯇꯕ ꯋꯥꯐꯝ ꯑꯃꯒ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯏꯀꯨꯏ ꯀꯨꯏꯗ꯭ꯔꯤꯉꯩꯗ ꯑꯣꯄꯔꯦꯁꯟ ꯁꯤꯟꯗꯨꯔꯒꯤ ꯑꯣꯏꯕ ꯃꯇꯝ ꯑꯗꯨꯗ ꯏꯟꯗꯤꯌꯥ ꯑꯃꯁꯨꯡ ꯄꯥꯀꯤꯁꯇꯥꯟꯒꯤ ꯂꯩꯈꯤꯕ ꯀꯟꯐ꯭ꯂꯤꯛꯀꯤ ꯃꯇꯝꯗ ꯐ꯭ꯔꯥꯟꯁꯇꯒꯤ ꯂꯩꯗꯨꯅ ꯁꯤꯖꯤꯟꯅꯔꯤꯕ ꯔꯐꯥꯏꯜ ꯐꯥꯏꯇꯔ ꯖꯦꯠꯁꯤꯡ ꯑꯁꯤꯒꯤ ꯑꯣꯏꯕ ꯁꯣꯔꯁ ꯀꯣꯗ ꯄꯤꯌꯨ ꯍꯥꯏꯕ ꯃꯇꯝꯗ ꯐ꯭ꯔꯥꯟꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯄꯤꯗꯕꯗꯒꯤ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯕ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯁꯤꯡ ꯑꯁꯤ ꯍꯥꯞꯆꯤꯟꯕꯒꯤ ꯑꯣꯏꯕ ꯃꯣꯗꯤꯐꯤꯀꯦꯁꯟꯒꯤ ꯑꯣꯏꯕ ꯄ꯭ꯔꯣꯁꯦꯁ ꯑꯗꯨꯗ ꯌꯥꯝꯅ ꯆꯥꯎꯕ ꯏꯟꯗꯤꯌꯥꯗ ꯈꯨꯗꯣꯡꯆꯥꯗꯕ ꯑꯃꯈꯛ ꯂꯩꯈꯤ꯫ ꯃꯔꯝ ꯑꯗꯨꯅ ꯏꯟꯗꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯂꯩꯕ ꯇꯥꯔꯒꯗꯤ ꯁꯣꯔꯁ ꯀꯣꯗ ꯌꯥꯎꯕ ꯑꯃꯁꯨꯡ ꯏꯟꯗꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯣꯗꯤꯐꯤꯀꯦꯁꯟꯁꯤꯡ ꯑꯁꯤ ꯅꯤꯡꯇꯝꯅ ꯃꯇꯝ ꯑꯃꯍꯦꯛꯇꯗ ꯇꯧꯕ ꯌꯥꯅꯕ, ꯏꯁꯝ ꯁꯝꯅ ꯍꯥꯏꯔꯒ ꯂꯥꯛꯀꯗꯧꯔꯤꯕ ꯈꯨꯠꯂꯥꯏ ꯑꯗꯨꯒꯤ ꯑꯣꯏꯕ ꯇꯦꯛꯅꯣꯂꯣꯖꯤ ꯑꯗꯨ ꯏꯟꯗꯤꯌꯥꯗ ꯂꯩꯍꯧꯕ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤꯅꯤ꯫ ꯍꯧꯖꯤꯛ ꯗꯨꯕꯥꯏꯗ ꯄꯥꯡꯊꯣꯛꯈꯤꯕ ꯑꯦꯌꯔ ꯁꯣ ꯑꯗꯨꯗ ꯔꯁꯤꯌꯥꯒꯤ ꯑꯣꯏꯕ ꯁꯨ-57ꯒꯤ ꯑꯣꯏꯕ 5th ꯖꯦꯅꯦꯔꯦꯁꯟ ꯐꯥꯏꯇꯔ ꯖꯦꯠ ꯑꯁꯤ ꯃꯃꯥꯡꯗ ꯄꯨꯊꯣꯛꯈꯤꯕ ꯑꯗꯨꯗꯒꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯑꯞꯒ꯭ꯔꯦꯗ ꯇꯧꯔꯕ ꯃꯇꯨꯡꯗ ꯑꯦꯛꯁꯄꯔꯠ ꯀꯌꯥ ꯑꯃꯒꯤ ꯃꯥꯏꯀꯩꯗꯒꯤ ꯁꯨ-57ꯒꯤ ꯑꯣꯏꯕ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ ꯆꯥꯎꯕ ꯗꯤꯁꯑꯦꯗꯚꯥꯟꯇꯦꯖꯦꯁꯅꯤ ꯍꯥꯏꯕ ꯃꯔꯝ ꯀꯌꯥ ꯑꯃ ꯍꯧꯖꯤꯛ ꯐꯍꯜꯂꯛꯄꯒꯤ ꯑꯣꯏꯕ ꯈꯣꯡꯊꯥꯡ ꯀꯌꯥ ꯑꯃ ꯂꯩꯈ꯭ꯔꯦ꯫ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯁꯨ-57 ꯑꯃꯁꯨꯡ F-35ꯒꯤ ꯑꯣꯏꯕ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯕ ꯑꯣꯞꯁꯟ ꯑꯁꯤꯗ ꯃꯃꯥꯡꯗ ꯔꯁꯤꯌꯥꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯂꯩꯉꯥꯛꯀ ꯏꯟꯗꯤꯌꯥꯒ ꯁꯥꯟꯅꯈꯤꯕ ꯋꯥꯔꯤ ꯑꯗꯨꯗ ꯁꯨ-57ꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯐꯥꯏꯇꯔ ꯖꯦꯠ ꯑꯁꯤꯗ ꯔꯁꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯁꯣꯔꯁ ꯀꯣꯗ ꯄꯤꯌꯨ ꯍꯥꯏꯕꯗꯤ ꯌꯥꯈꯤꯗꯕꯅꯤ꯫ ꯃꯗꯨꯒꯤ ꯃꯍꯨꯠꯇ ꯃꯈꯣꯏꯅ ꯄꯥꯝꯂꯤꯕ ꯏꯟꯗꯤꯌꯥꯅ ꯄꯥꯝꯂꯤꯕ ꯏꯟꯗꯤꯌꯥꯒꯤ ꯂꯩꯔꯤꯕ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯑꯣꯏꯕ ꯗ꯭ꯔꯣꯟ ꯑꯃꯁꯨꯡ ꯃꯤꯁꯥꯏꯜꯁꯤꯡ ꯑꯁꯤ ꯔꯁꯤꯌꯥꯅ ꯍꯥꯞꯆꯤꯟꯗꯨꯅ ꯄꯤꯔꯛꯈꯤ꯫ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯃꯊꯧ ꯇꯥꯔꯛꯄ ꯃꯇꯝꯗ ꯈꯨꯠꯁꯝꯅꯗꯨꯅ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯑꯦꯛꯁꯄꯥꯔꯠꯁꯤꯡꯒ ꯃꯇꯝ ꯂꯥꯟꯐꯝꯅꯆꯤꯡꯕ ꯂꯥꯛꯄ ꯃꯇꯝꯗ ꯑꯗꯨꯃꯛ ꯃꯇꯦꯡ ꯇꯧꯒꯦ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯐꯣꯡꯗꯣꯔꯛꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯟꯗꯛꯀꯤ ꯃꯇꯥꯡ ꯑꯁꯤꯗꯗꯤ ꯔꯁꯤꯌꯥꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯁꯨ-57 ꯑꯁꯤꯒꯤ ꯑꯣꯏꯕ ꯁꯣꯔꯁ ꯀꯣꯗꯇꯒꯤ ꯍꯧꯔꯒ ꯑꯇꯣꯞꯄ ꯖꯦꯠ ꯑꯁꯤꯒꯤ ꯑꯣꯏꯕ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯑꯣꯏꯕ ꯇꯦꯛꯅꯣꯂꯣꯖꯤ ꯑꯁꯤ ꯏꯟꯗꯤꯌꯥꯗ ꯁꯤꯌꯔ ꯇꯧꯕ ꯈꯛꯇ ꯅꯠꯇꯅ ꯇꯦꯛꯅꯣꯂꯣꯖꯤ ꯇ꯭ꯔꯥꯟꯁꯐꯔ ꯑꯁꯤ ꯃꯄꯨꯡ ꯐꯥꯅ ꯇꯧꯔꯕ ꯃꯇꯨꯡꯗ ꯏꯟꯗꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯗ ꯁꯨ-57ꯒꯤ ꯑꯣꯏꯕ ꯐꯥꯏꯇꯔ ꯖꯦꯠ ꯑꯁꯤ ꯔꯁꯤꯌꯥ ꯑꯃꯁꯨꯡ ꯏꯟꯗꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯅꯤ ꯑꯁꯤ ꯄꯨꯟꯗꯨꯅ ꯈꯨꯠꯁꯝꯅꯗꯨꯅ ꯗꯦꯕꯂꯞ ꯇꯧꯃꯤꯟꯅꯕꯒꯤ ꯑꯣꯏꯕ ꯈꯨꯗꯣꯡꯆꯥꯕ ꯑꯗꯨ ꯐꯥꯎꯕ ꯄꯤꯒꯦ ꯍꯥꯏꯗꯨꯅ ꯑꯣꯐꯔ ꯇꯧꯔꯛꯂꯤ꯫ ꯀꯔꯤꯒꯨꯝꯕ ꯁꯨ-57ꯒꯤ ꯑꯣꯏꯕ ꯐꯥꯏꯇꯔ ꯖꯦꯠ ꯑꯁꯤ ꯇꯦꯛꯅꯣꯂꯣꯖꯤ ꯇ꯭ꯔꯥꯟꯁꯐꯔꯒ ꯂꯣꯏꯅꯅ ꯏꯟꯗꯤꯌꯥꯒ ꯈꯨꯠꯁꯝꯅꯗꯨꯅ ꯏꯟꯗꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯗ ꯄꯥꯡꯊꯣꯛꯈꯤꯕ ꯇꯥꯔꯒꯗꯤ ꯂꯥꯛꯀꯗꯧꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯏꯟꯗꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯑꯣꯏꯅ 5th ꯖꯦꯅꯦꯔꯦꯁꯟ ꯐꯥꯏꯇꯔ ꯑꯦꯌꯔꯀ꯭ꯔꯥꯐꯀꯤ ꯑꯣꯏꯕ ꯅꯣꯂꯦꯖ ꯑꯁꯤ ꯂꯩꯍꯧꯒꯗꯧꯔꯤꯕꯅꯤ꯫ ꯃꯁꯤꯗꯒꯤ ꯇꯝꯖꯗꯨꯅ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯑꯝꯀꯥꯒꯤ ꯑꯣꯏꯕ ꯄ꯭ꯂꯥꯟ ꯑꯁꯤꯗꯁꯨ ꯃꯥꯏ ꯄꯥꯛꯄ, ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯂꯥꯛꯀꯗꯧꯔꯤꯕ ꯃꯇꯝ ꯑꯁꯤꯗ 6th ꯖꯦꯅꯦꯔꯦꯁꯟꯒꯤꯕꯨ ꯑꯣꯏꯒꯦꯔꯥ ꯑꯇꯣꯞꯄ ꯐꯥꯏꯇꯔ ꯖꯦꯠꯀꯤ ꯑꯣꯏꯕ ꯔꯁꯤꯌꯥꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯅꯣꯂꯦꯖ ꯑꯁꯤ ꯏꯟꯗꯤꯌꯥꯗ ꯂꯩꯍꯧꯕꯅ ꯂꯝꯖꯦꯟ ꯑꯁꯤꯗ ꯌꯥꯝꯅ ꯈꯨꯃꯥꯡ ꯆꯥꯎꯁꯤꯟꯗꯨꯅ ꯆꯪꯁꯤꯜꯂꯛꯄ ꯌꯥꯕꯒꯤ ꯐꯤꯚꯝ ꯑꯃꯗꯗꯤ ꯂꯥꯛꯀꯗꯧꯔꯤꯕꯅꯤ꯫ ꯔꯁꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯄꯤꯔꯛꯂꯤꯕ ꯑꯣꯐꯔ ꯑꯁꯤ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅ ꯌꯥꯝꯅ ꯆꯥꯎꯕ, ꯌꯥꯝꯅ ꯀꯥꯟꯅꯒꯗꯕ ꯈꯣꯡꯊꯥꯡ ꯑꯃ ꯑꯣꯏꯅꯗꯤ ꯎꯅꯔꯤ꯫ ꯇꯧꯕꯇꯕꯨ ꯔꯁꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯁꯤꯗ ꯄꯨꯟꯅ ꯗꯦꯕꯂꯞ ꯇꯧꯃꯤꯟꯅꯒꯗꯕ ꯑꯃꯁꯨꯡ ꯇꯦꯛꯅꯣꯂꯣꯖꯤ ꯇ꯭ꯔꯥꯟꯁꯐꯔ ꯇꯧꯔꯛꯀꯗꯧꯔꯤꯕ ꯑꯁꯤ ꯔꯁꯤꯌꯥꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯚꯦꯔꯤꯌꯟ ꯑꯗꯨꯗꯒꯤꯗꯤ ꯈꯔꯗꯤ ꯑꯗꯨꯃꯛ ꯍꯟꯊꯕ ꯃꯑꯣꯡ ꯑꯃꯈꯛꯇꯗꯤ ꯄꯤꯔꯛꯀꯗꯧꯔꯤꯕꯅꯤ꯫ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯉꯁꯤ ꯔꯁꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯅ ꯁꯨ-57 ꯍꯥꯏꯔꯤꯕ ꯐꯥꯏꯇꯔ ꯖꯦꯠ ꯑꯁꯤꯒꯤ ꯇꯦꯛꯅꯣꯂꯣꯖꯤ ꯐꯥꯎꯕ ꯇ꯭ꯔꯥꯟꯁꯐꯔ ꯇꯧꯔꯛꯀꯅꯤ ꯍꯥꯏꯔꯤꯕ ꯑꯁꯤ ꯏꯟꯗꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯕꯨ ꯊꯥꯖꯕ ꯈꯛꯀꯤ ꯋꯥꯐꯝ ꯑꯗꯨꯁꯨ ꯑꯣꯏꯗ꯭ꯔꯤ꯫ ꯍꯧꯖꯤꯛ ꯔꯁꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯅ ꯁꯨ-57 ꯑꯁꯤ ꯑꯇꯣꯞꯄ ꯀꯟꯇ꯭ꯔꯤ ꯑꯃꯗ ꯁꯤꯌꯔ ꯇꯧꯔꯛꯄ ꯑꯁꯤꯗ ꯔꯁꯤꯌꯥꯒꯤ ꯑꯣꯏꯅ ꯃꯁꯤꯗꯒꯤ ꯍꯦꯟꯅ ꯑꯦꯗꯚꯥꯟꯁ ꯑꯣꯏꯔꯕ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯁꯤꯡ ꯔꯦꯗꯤ ꯑꯣꯏꯔꯛꯂꯦ, ꯑꯊꯨꯕ ꯃꯇꯝꯗ ꯂꯥꯛꯂꯒꯅꯤ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯁꯤꯒꯅꯦꯜ ꯑꯗꯨꯁꯨ ꯌꯥꯎꯔꯤꯕꯅꯤ꯫ ꯍꯧꯖꯤꯛ ꯂꯥꯛꯂꯤꯕ ꯋꯥꯍꯪ ꯑꯁꯤ ꯔꯁꯤꯌꯟ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯚ꯭ꯂꯥꯗꯤꯃꯤꯔ ꯄꯨꯇꯤꯟꯅ ꯗꯤꯁꯦꯝꯕꯔꯗ ꯂꯥꯛꯀꯗꯧꯔꯤꯕ ꯈꯣꯡꯆꯠ ꯑꯁꯤꯗ ꯏꯟꯗꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯁꯨ-57ꯒꯤ ꯑꯣꯏꯕ ꯗꯤꯜ ꯑꯁꯤ ꯐꯥꯏꯅꯦꯂꯥꯏꯖ ꯇꯧꯒꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯍꯪ ꯑꯁꯤꯅꯤ꯫ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅ ꯍꯧꯖꯤꯛ ꯐꯤꯚꯝ ꯑꯁꯤ ꯑꯗꯨꯃꯛ ꯂꯨꯕ ꯃꯐꯝ ꯑꯃꯗꯗꯤ ꯂꯥꯛꯂꯤꯕꯅꯤ꯫ ꯌꯨ.ꯑꯦꯁ.ꯑꯦꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯝꯖꯤꯜꯂꯛꯂꯤꯕ ꯇꯦꯔꯤꯐꯀꯤ ꯑꯣꯏꯕ ꯆꯩꯊꯦꯡ ꯏꯟꯗꯤꯌꯥꯗ ꯌꯥꯝꯅ ꯆꯥꯎꯅ ꯐꯪꯂꯛꯂꯤ꯫ ꯍꯧꯖꯤꯛ ꯁꯣꯟꯅꯔꯤꯕ ꯔꯁꯤꯌꯥ ꯑꯃꯁꯨꯡ ꯌꯨꯀ꯭ꯔꯦꯟꯒꯤ ꯑꯣꯏꯕ ꯂꯥꯟꯐꯝ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯌꯨ.ꯑꯦꯁ ꯑꯃꯁꯨꯡ ꯋꯦꯁꯇꯔꯟ ꯕ꯭ꯂꯣꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯀꯔꯤꯒꯨꯝꯕ ꯔꯁꯤꯌꯥꯒꯤ ꯑꯣꯏꯕ ꯇꯦꯛꯅꯣꯂꯣꯖꯤꯁꯤꯡ ꯂꯩꯕ ꯇꯥꯔꯒꯗꯤ ꯑꯀꯟꯕ ꯃꯈꯜꯒꯤ ꯑꯣꯏꯕ ꯁꯦꯡꯁꯟꯁꯤꯡ ꯊꯝꯂꯛꯀꯅꯤ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯔꯅꯤꯡꯁꯤꯡꯁꯨ ꯂꯩꯔꯤꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯏꯟꯗꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯗ ꯌꯨ.ꯑꯦꯁꯀꯤ ꯑꯣꯏꯅ ꯊꯝꯂꯛꯂꯤꯕ ꯇꯦꯔꯤꯐꯀꯤ ꯆꯩꯊꯦꯡ ꯐꯪꯂꯛꯂꯤꯕ ꯑꯁꯤ ꯍꯟꯊꯅꯕꯒꯤꯗꯃꯛꯇ ꯃꯇꯝ ꯈꯔꯒꯤ ꯃꯃꯥꯡꯗ ꯔꯁꯤꯌꯥꯗꯒꯤ ꯂꯩꯔꯝꯕ ꯀ꯭ꯔꯨꯗ ꯑꯣꯏꯜꯒꯤ ꯑꯣꯏꯕ ꯆꯥꯡ ꯐꯥꯎꯕ ꯍꯟꯊꯈꯤꯕ, ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯁꯤ ꯌꯥꯝꯅ ꯃꯔꯨꯑꯣꯏꯅ ꯏꯟꯗꯤꯌꯥ ꯑꯃꯁꯨꯡ ꯌꯨ.ꯑꯦꯁ.ꯑꯦꯒꯤ ꯑꯣꯏꯅ ꯇ꯭ꯔꯦꯗ ꯗꯤꯜ ꯑꯃ ꯑꯊꯨꯕ ꯃꯇꯝꯗ ꯄꯣꯔꯛꯅꯕꯒꯤꯗꯃꯛꯇ ꯌꯥꯝꯅ ꯀꯟꯅ ꯅꯦꯒꯣꯁꯤꯌꯦꯁꯟ ꯆꯠꯊꯔꯤꯕ ꯃꯇꯝ ꯑꯃꯈꯛꯅꯤ꯫ ꯃꯁꯤꯒꯨꯝꯂꯕ ꯃꯇꯝꯗ ꯏꯟꯗꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯅ ꯔꯁꯤꯌꯥꯗꯒꯤ ꯁꯨ-57 ꯑꯁꯤ ꯂꯩꯔꯨꯕ ꯇꯥꯔꯒꯗꯤ ꯌꯨ.ꯑꯦꯁꯀꯤ ꯑꯣꯏꯕ ꯏꯀꯣꯅꯣꯃꯤꯛꯀꯤ ꯑꯣꯏꯕ ꯅꯠꯇ꯭ꯔꯒꯅ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯑꯣꯏꯕ ꯌꯥꯝꯅ ꯆꯥꯎꯕ ꯆꯩꯊꯦꯡ ꯑꯃ ꯏꯟꯗꯤꯌꯥꯗ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ꯫